Arambai News Guatida Manipuri Pau Tabiriba Singbu Ihan Hanbu Muktada Chingangbam Susitra Ranina Kurumzari Hauzik Nasigi Samlapa Mariba Pau Sing Lobirasi Asam Dangasi Hauzik Faubiyoina Mui Nipu COVID-19 positive Oibagaloina Puna Mui Chaniga Nipu Mangana Naba Paraduna Nasi discharge Tokre Maramasina Hauzik Fauba the Lightlessina Nabagi Apunba Masing Lissing Mariga Chama Yankanipan Sukre Masigi Manunda Lissingani Chani Subna Mangana Naba Pakre Aduga Active Oriba Case Masingna Lissingamaga Chamapan Nipuni Toini Aduga Lightlessi Naduna Mui Tarana Lakidre Asam Dangasi Tasingna Kiningai Uraglibasi Konung Sahar Guwahati ni Awang Nongpuk Tamna Lakliba Gari Pumba Guwahati Faruga Chain Bamaramna Pibamasi Hena Lusilhanki Guwahati da Containment Zone Masing Punna Humpum Doi Sukre Samna Harabada Pung Kudingi Containment Zone Masing Hengalakli Haukiba Pung Kunmari Sida Guwahati da Containment Zone Kunmari Hengalakre Sarasida hotspot Oraglibasi Sarabhati Amadi Pan Bazargi Jain Pharma area ni Sarabhati gi area Amakhaktadagi positive oiba Taramanga Sure Kiningai ni area sida imung yangkhaina toilet amakhak siznabagi angakpa pau thorakli Nakalamarom medicine stockist Jain Pharma na leriba pikraba area dagi positive case tara phangkhre Piba masida hayeng ayuktagi hauna Sarasida paktaknana covid test tawragani Masida parking area Godon Mapam Singh Amadi workshop na Chingbada Hena test Togodori Numit Tarani Muki Manungda sample Lishinyankai Hena test Togani Haidi Matawasumna Guwahati Saharda community spread Oibagi Chang Wangkalakpagi Akiba Marak Asida Kerala Maharashtra Amadi Delhi Dagi Asamgi Panduna Leiba Mioikea Nauna Changshilakadori Kerala Kaktadagi Train Tarama Panda Mio Lising Kunmanga Pushilakadori Ngarang Silchar it Kola Mandop the Pangtokiba, Manipuri Youth Front of Assam, Samna, Maifagi Mifam Amada, Manipuri Lonbo, Raja Sida, Associate Official Language Oina Hapchin Binaba, Wakat Kaloinana, Maifana, Nasi Assam the Oriba, Manipuri Longi, Pibam Asigi Matanga, Awareness Program, Amasung, Chizayan Tokpagi Kongjang, Jangshinanaba, Warip Lokre. Adu the Sunatana, Silchar DC Office Kimamang the So, Wakat Mipam Pamnanaba, Warip Loki. Lubasigi President Oriba Seram Herazitna Preside Tokiba Mipam Asida Lamdamasigi Akanaba Loop Amadi Mioikeana Sarukyaki All India Radio Silchana Sandokpa Manipuri Medium Radio Class Torumgi Manung Channa Hayengdi Class 9 gi General Mathematics Class ni Takpi Gadaba Ojana Singerban High School gi Headmaster Oibiriba Jamaluddin ni Class ki matam ayuki pung taramathoi makhaidagi numit yungba matung pung tarani thoi makhai phawbani Ahan bagi sarukna sandokna takani aduga ani suba saruktana phoning program ni Hauzik Manipur gi pawda Ngasi Manipur gi Health Department ki media team na khudakta survey ama chatuna thigatpada lambi chatpasingi chada 38 mangana face mask uptaba thingnaki makhoi gi manungda chada ahumna leita laira namaram oiduna face mask leibangamdaba aduga chada 36.8 na medical reason pirakhi aduga lemhoriba chada humbudrana mask uptabagi maram pibangamlakhide Panbayai Isabu Amadi Ataibu COVID-19 dagi kananabagi damakta face mask zinaba haibasi yamnamak tangai fadabani Nakalamarom haukiba kun pungkun Maria Sida Manipura COVID-19 gi positive case kuntrani thoi phangkhre kunna rims dagini aduga tarani thoina janims dagini makoipna mak mapandagi halakpa ngaktani aduga miyoi humpuna negative oiraduna ngasi discharge tawkhre masigi manungda rims dagi kuni thoi aduga janims dagi kuntrani pani Matawasumna Manipura confirm case masing Chamriga Marfutara Sukre active oriba case masing na Chahumga Kuntramapan ni aduga Naba Phakibagi masing na Chamaga Yankaimathoi Sure Chairaga Sida Raja Sida Mapandagi Changlakpa Miyoi Singi Masing Asuki Matik Wangkhalakpadagi Miyoi Singasi COVID test tawbada Khudong Chadaba Kaya Mayuk Narakpadagi Manipur gi Chief Secretary Oriba Suresh Babuna Lakliba Jun gi Tang Tarani Pandagi Kunipan Phauba Haibadi Numit Tarani gi Oina Raja Sida Flight Service Lepinaba Ministry of Civil Aviation da Aiba Cherol Ama Ngasi Thakre Panbayai Hauzik Fawbada Mapandagi Halakpa Miyoi Lising Taramanga test Taunanabagi collection Laire Masigi result Pibangam Dringai Manungsida Mapandagi Amuk Mi Pushilak Patarabadi test Tobada Achoba Awaba Ama Mayuk Nagadori Bani
Board of Secondary Education Manipur samna bosem na loba high school living certificate examination English singani kungi result ngasi laukthokre. Examination asinda Pitambra English School Kwakaithel gi mahiroi Resmi Nandaivamna punna mark chongaga humudrama pan phangduna first position laukre. Mahakna English Manipuri Meitei Mayek Maths Social Science amadi higher maths ta letter mark phangli. Second position dana St. John's English High School Nambolgi Mahiroi Huidrom Rohit Singna punna mark chongaga humudrani pan phangbagaloina English Manipuri Meitei Mayek Maths Social Science amadi higher maths ta letter mark phangli. Aduga third position dana Eureka Academy Thongnawjamgi Mahiroi Khumanthem Boboshana amadi Catholic School Kanchipur gi Mahiroi Rahul Nauremna chap manana mark chongaga humbudran nithoi phangminaduna English Manipuri Meitei Mayek Maths Social Science amadi higher maths ta chap manaba letter marks so phangminaduna third position da leiminari. Punna candidate lising kuntrani panga chahum marfutarana exam thabada punna lising kun manga supna marfu marina pass tawri pass tawbagi changna chada humpu manga dasmik ahum marini handaki parikya sida khwaidagi chahi noba haibadi chahi tarani thoi ta suri banu pamacha ama chada humburani thoi phangduna pass tawrakle. Handaki exam asida government school gi candidate lising mapan sumna nipana exam thabada punna mahiroi lising ahumga chatruk humpuni thoina pass tawri. Examination asida position holder kunmanga gi manungda government school gi mahiroi ani yaurakli. Amana taret suba position da Moirang Multipurpose Higher Secondary School Moirangi Chabungbam Ishwar Chandra Singh aduga Eklavia Model Residential School Gamnum Supermainagi Sat Munchon Kipjena Taramathoi suba position da yaurakli. Government aided school gina punna mahiroi lisingamaga chanipan marfu taramathoina parikya thabada mahiroi chamapanga humbudramangana pass tawri aduga private school gi mahiroi lising kuntaret ka chamri marfu taramathoina parikya thabada mahiroi lising kunga chamri nifutaret na pass tawri. Ngasi Manipur gi CM N Biren Singh na State Public Health Engineering Department samna PHED na paikhatpa project ahum Imphal da leiba CM Secretariat tagi video conferencing gi khuthangda sangakhre. Ngasi sangakhriba project ahum adudi North East India da amatangairaba Imphal West District ta leiba sewage treatment plant phase 1 ni aduga lemhoriba project ani aduna Imphal East amadi Imphal West ta mathangsina integrated water supply project sing ni. Hozik Mizoram gi pauda ngasi nongna mioi manga rajya sida positive oibaga loinana Mizoram da COVID-19 nabagi apunba masing chamaga 33 sukre masigi manungda mioi amana naba pharaduna discharge tawkibaga loinana active oiba case masingna chamaga 33 ni rajya sida ngasi su Lunglei district na khwaidigi sokpa district oiri aduga district asigi mathangda Aizol district na ani subada leiri. Hozik Meghalaya gi pauda Rajya sida COVID-19 gi apunba case masing nifumari sukre masigi manungda 33 na active ni aduga phakibagi masingna 63 sukre. Meghalaya gi Deputy CM oriba Priston Tinsongna haikibada lai khurumpham sing thong thinglabasu hariba mafam sing asida luhong khongyongbagi thoramdi ahakpa protocol gi makhada pangthokpa yabagi ayaba piragani. Nakalamaromda miyamgi wakat kaya lakpadagi Meghalaya gi khwaidagi chawba kaithel bara bazar hangdoknanabagi thorang paikhatnaba hayeng mantri masamak chatuna kaithel area si yengsilagani hairi. Hozik Nagaland gi pauda Nagaland anaba marfuni panna naba pharaduna negative lakpadagi discharge tawkhraba matung rajya asida hozik active oihoriba si case marfuma panda handharakre masida punna confirm case chamaga Humbutra taret sukhrabane ngasigi oina positive case rajya sida mari phangki. Kohima amadi Dimapur da leriba Muslim community na jungi tang kuntra fauba district ani asigi masjid namak thonglon na bagi warep lawkhibaga loinana masjid committee khudimakta magi masjid sing sanitize tongnabaso haikre. Hozik Arunachal Pradesh ki pauda Hozik oriba COVID-19 gi pandemic asida mideng thamlaga June tang 35 fauba medical store sing natana Pasighat town da leriba dukan pnamak thingzinaba is siangi dishina order ama thokre loinana Pasighat tagi kanagomba mioi amatana thokhiba yaroi haibagi athingba su thamkre. Hozik aroibada atoba pausing da lakminarasi
ngasi leibang asigi home ministry oriba Amit Sahana all party meeting preside tokhibaga loinana Delhi covid war gi charge mahakna paisinkhre aduda sunatana Delhi gi LNJP hospital da chatuna covid anaba singi phibam yengsinkhre loinada Delhi gi CM oriba Arvind Kejriwal na Delhi da lockdown sangdokloi haina mayamda singdokre Chairagasida Tamil Nadu Sarkarna Chennai amadi Chennai gi akoibada leiba mafamsingda June tang 18 June gi tang 30 fauba lockdown sangdokre namaruina district marida total lockdown thamlagani hairi ngarang suicide tawduna sikhiba Bollywood actor Sushant Singh Rajput ki mishigi wathok asum chawthorakli Forensic experts sing nathi humba chathabaga loinana mahaka loinarambi Riya Chakraborty gi mathakta wahang pahong chathabaga loinana Mahesh Sethi gi statement so logadori sidringai gi noma mamang hokiba thangja nimita Sushant na Riya amadi Mahesh ta phone tawki adubo response amata tawrakhidi hairi Nakalamaramda postmortem report ta mahak suffocation tawduna sibagi ingit pi hairi Mahaki aroiba mathong mangam ngasi Mumbai gi Pawan Hans crematorium da pangthokre Malemda khwaidagi sokpa leibak singi manungda ngasi su America na adumak makokta leiri apunba case masing lakh 18 ga 163 henkre aduga sibagi masingna lakh amaga 138 henkre America gi mathangda sokliba leibak singdi mathang sitna Brazil Russia amadi India ni India da hauzik faubada sokpagi masing lakh 3 ga 139 hen khibaga loinana sibagi masingna 18 ga Sibagi masingna 18 ga chonga henkre Phabagi changna chada 58.09 ni aduga phabagi masingna hauzik faubada miyoi lakh amaga 68 henkre ngasigi oina anoba positive case phangbada malemda India gi position ahum subadani ahanbada Russia ni aduga ani subadana Pakistan na lei aduga ngasigi oina sibagi changdana malemda India gi position ani subada kakhalakli ahanbada Mexico ani subada India ahum subada Russia mari subada Iran aduga manga subadana Pakistani Arambai News Guwahati da bani pri pau sandok chaba ngasi gi oinadi matang solution jabaga loinana amuka suhanna khurumjari